ngasi numida waram phongkiba tongan manipuri sifongsinga masum thokiba thawdo wathoksingdagi maroibi ipausing miyamna thamjagi ahanbara kanglei pakki maira nistagi lokusaraga ngara numidang lilong singjaw do thokiba thawdo amada miyoi mari lekhidre miyoi taraga marina aso apanangkhre ngarang sai hoba numit January amagi numidang pung tareka minit taraga mangaram tabu matamna Thobal district ki Lilong police station ki manungsana Lilong singjaw do thokiba numai kapagi thawdok ta miyoi mari lekhidaba loinana miyoi taraga mari aso apanangduna tongan ba hospital singda lekanakre thokriba thawdo odur sienaba miyoi sing faduna ain gi sapsa ba thabak lakotkani lengana lokholakpa thaba sida Manipur miyamna sumateng pangbiu haina minister N Berena social media ra thadorakwa siol amana phungtokre thawdo odur lekhidraba miyoi sing adudi Sangayumpham Mairen Khok Mayalekai MD Daulat Chei Kuntraga Mari Apokpa Jalaudin Lilong Nungai Digi Makak Mayum Sirajuddin Chei Yankai Apokpa Lekhidraba Leheujudin Lilong Singjaw Maning Lekai Digi MD Azad Khan Chei Nipu Apokpa MD Nuruzaman Amadi Lilong Tamyai Digi MD Hussein Chei Kungani Thu Apokpa Lekhidraba Habibur Kawi Makhoi Marigi Manungda Ahumna Thawdok Thokpamna Lekhidabani Aduga Amana Hospital Lekhidabani Haidi Thawdo odur soklaba miyoi taraga marigi manungda tarana Rasmiristri da aduga aniyamana Nur Hospital amadi Amina Hospital Lilong lekanari miyoi amadi yumda putakre hari thawdo osugi matangna pauksi isna phangba paugi matung ina Lilong singjaw da leiba MD Hussein kauba miyoi amagi mayumda khulai paiba miyoi khrana gypsy marida lakhi hairiba miyoi singaduna MD Hussein bu phaduna puna bo honabagi thawdokta laikai miyam ga muknarakpadigi pamdaba thawdo odu thokibani thawdo odu khoisaunarba miyamna sakhangdaba khulai paibi singaduna tongduna lakhiba gypsy mari maithaki khudakta security force ki kangbuna thawdok thokhomda sangsinduna pamdaba thawdok thoktana ba akanba section thorangi thabuk lokhatki lengana athuba matamda section thorangi thabak lakhutkiba aduna maram moiraga ka hena pamdaba thawdok thokiba leiti pausin hai athengbada leikidraba singe hakchang police na lakholaba matungda postmortem tawnabagi damak Janimski Mirel sangda thamki thawdo aduga mari leidana ngasi ayuk pung 13 taba matamna thawdok thokpham oiriba Lilong singjaw da miyam ge ba mifam ama pangthoktuna JAC ama semkhibaga loinana mara leiba miyoi sing faduna matik saba loge ba thabak sing lokhonaba lengak taksinkhri Amaram the Minister N Berena gi Maikei degi su thawdo odu akan mamong yaning da ba phongdokhibaga loinana mara leiba miyoi sing security force ki kangbuna fakanaba thibagi thabakan sathari thawdo odu sienaba miyoi sing logi matung ina serak pigani haina phongdokhi Rang thokiba thawdo aduna maram oiraga maitei amasum maitei pangal anigi marakta thokwaningdaba thawdok thoktanaba maitei pangal gi tongan CSO singi lusingba singna lebak miyamna thawdo odu maitei amadi maitei pangal anigi marakta thokpa thawdok nati maram aduna miyamna lana sandokpidanaba appeal tawki masida natana kokomi yauna lamdam sigi civil society kaya gi lusingba singnasu miyamna appeal tawduna thawdo odu lana lawidanaba aikhoi masel mausagum nungsi chanaba ama oina laminanaba social media gi thongda leibak miyamda appeal tawki amaromdana more da leiba security force ng nomai kapsinduna aso apan nanghankibadu yaningdaba phongdoktuna rally sakre Manipur thokliba kanglok irang asina maram oiraga more degi lanjenarakhtuna hauzik Wangjim Lamding Higher Secondary School hangdiba relief camp sida sangjafam lawduna leiriba moregi inmate singna ngasi ayu anganbadagi border town more da mathau tawduna leiriba state force singa mari central force singda Kuki narcotics singna ambush tawduna aso apan kya nanghankhiba dubu akan mamongda yaningdaba phongdoktuna Wangjing gi akoibada protest rally ama sakre Protest rally khongchara duda Manipur lenga na more da leiramba maitei singkarama matamda poknafam oiriba more da hanjin hanbigani more da henba security force matik chana thamiyu Manipur gi state force da Kuki Militant singna khut thabi yaningdi lenga ka Kuki Militant singa tawnariba suspension atopa paw madan ware watem sathabada ka hena phusai bidagi miyoema lekhidre nupi masa amada blackmail tawi haibi ki maral da khulai paibi singna masagi mayumdagi phadna pukhiba miyoema ware watem bagi thabak sathabada ka hena phusai bidagi miyoema lekanaba ngamdana lekhidre hari hariba thawdo singarang ayuk pung 10 rom tapa matamda kaksingda thokhibani Laikhidraba miyoedugi maming haubam nauksa Elias Thoinaw sei kuntragumde apapa laikhidraba haubam manimukta kawi
तेजपुर मया लेकाइदगिन हाइदि थाउदो अदुर सियनबने हाइबा मियोय खरा कक्सिंग पुलिस की कांगबुन फगतखिबा लेख्रे हाउजु फावी गोइना सब साबा मरम खंगमंगमद्री लेखिद्रबा मियोय सितनतना मियोय तरासु सखंगदबा मियोय सिंग अदुना फादुना पूरबा मतुंगदा कक्सिंग दा लेइबा उया तुरेल दा पुदुना पुथदुना फुब चैबगी थबक सतगी हाइदि मफमदुगी इमा इबेल कियामना फोंदोरकपगी मतुंगिना वरक वातेम तौबुदी करिसु काइबा लेति अदुबु मतुंगदा अमुग हना तौदनबा वार्निंग तौबियु मदुनतना तमथिना फुब चैदुना मियोयबमगी पुंसि मंगनखिबसि यानिंगदे हाइदि अमरोमदना लिलोंगी थौदोक्ता आरपीएफ ना नुंगाइतबा फोंदोरकली ngara numidang pung nipan taba matamda drug lalonbada maming leiraba amasung party na mamangna warning tokraba MD Hassan gauba leikidraba MD Habiburgi masa lilong singjaw da leba miyoysi phaba matamda mafam adugi miyoy sing aduna thomjilaktuna pairiba khulai sing munana ba honarakba matamda ahanbada nongmai maton nongthakta onkhatlaga kaptuna miyam sanglaktana ba honakhi Manipur khunda minariba kanglub singi marak hukam sinduna yengthina na ba masum hona na ba India na sinba proxy war sing asida natana English singa maga samapan ga marfu da horakiba matamdagi khunaina yadaba mayai ka bachinja thajinduna lamdam sigi yelomi sing tumna magana na ba India lenga na hona duna lakli Manipur state government na war on drug toriba si paper Tiger Haibaduni Haina, Aina Thinkraba Manipur Gilahulup Am Oiriba Revolutionary People Friends RPF ki Assistant Secretary Publicity ki Thaupuriba Bankim na Press Thadorakpa Seoul Aman Haidi. Seoul Sinhai May Ahum Digi Nahong India Lengana Thokpa Proxy War Sida State Force nga Sikari Sutabangамзade Asumna Pangal Yaudraba Maming Tangairab State Lenga Sina India ki Regular Army Paramilitary Business Tycoon Politician National Singba Kayana Thousand sponsor Tauriba Madi Hakthingana Sarugyariba Draki politics Asida state government ki war on drug asi Maya Yaudre Mayak Samlehari Seoul Sinhai May Ahungi proxy war matung the drugs in Manipur Pau to Puramba Mezoram the Sacre Manipur Sangatri Haina Laurubi Yadri Maramdi Housing Manipur Manung the Pangliba Maya Kaba Chinjagasi Asukimatik Marang Kaikre Mayamasi Kadaitekino Puppet government ki war on drug kadai lot crack. Aikogi leba amasum miyambu drug kamari lainabasingi ngakthoknaba amasum India ki drug ki police si thiengnaba RPF na English ngamaga samapan ga maudraga nipan gi July tareta CM kiba task force special task force ki thaudang ama oina ngarang numidang pung nipanung taba matamna drug lalon bada maming leiraba amasum party na mamang warning takraba MD Hassan ko laikidraba MD Habiburgi masa Lilong Singzauda, Laiba Miosi, Paba Matam, the Mapamadugi Mioising Aduna Tomzilaktuna, Pari Bukulais, Munana Bohonarak Matam, the Ahan Bada, Nomai Maton Nongta, one Kalaga Kaptuna, Miam Sangatana Bonaki, Mercy Paul with the Henzilapadi, Paraba Miedu, Taduk Lamlaga, Ishakanjana Bahaiduna, Centurapada, Aikogi Mioising Tam, Nomai Capsula Horaki. RPF ki Miam the Kutha, the Bahaiba Police, Yishiki Matung, English Singamaga, Samapanga Marfugani to August. Lilong da aikogi marup sing phaduna purakpada aikogi furup marup sing na thoktu selaki aduga mamal yamlaba party gi miwe ma lekidre party gi police gi matungina furakpa duda khut phawa hankhidi thaudo sigi matungdagi di asigumba thaudok tholakpada defensive measures launaba party gi standing order SO am thamki SO sigi matungina January amagi numidangda lilong da thokiba thaudo asida aikoisu isangak thoksanaba nomai kablak liba du tamna nomai kapki amasu mapamadurigi nan thoktuna senthoraki aikoigi miyoi singna tonglakpa gypsy sing mapamadurigi miyamna mai tha bawraki maina sakpa matamna gypsy di yawa nomai maru 40 mm grenade amadi 60 mm motor shell sing adu pokhai ki haidi Sholosina aroibada haidibadi MD Hassan Pabagi Taudo Sida Lakidraba Masum Aso upon Yakiba Singidamang RPM na Tamoisu Noitaba Pondoxari Loina Taudo Sikaram na Tokibano Haibadu RPF ki Makedigisu inquiry Amatogani Haidiana Pau Shida Makatana Fondorakli Amarom dana Sokpadagi rims the laying liba security personal singi pibam CM Birena Hakteng na Yingsinkre Kuki Militant sing na Nomai Kapsilakpadigi State Police ki personal Mari Sokibas Yam na Luba Pibam di Oidre Nomai Maruna bulletproof housing duna
Sanglaba security personnel sing the pan mani masina takpari Kuki Militant sing seasonary kusuklai sing si sophisticated oiba kulai ni haibisigi kudam sangdam ni haina minister and berena fongdokre wapam asi Kuki Militant sing nomai kapsilakwadagi sok tuna housing rims hospital like anaduna ladiba state police ki personnel sing gi phibam yengsin balakpada paumi sing the minister and berena fongdokibani se minister na makata na fongdokibada se minister na makata na fongdokibada Kuki Militant sing gi lik oina thadorakpa video sing the su ubang amle adobe state security force amadi central force asiga satminaduna amatu oina Kuki Militant sing asigi mayukta khuthanduna mokoibu laksinana bohanari loinana paksana sas operation leptana sathari ayen security personnel sing mori da thajingkhre memarom legi foreign missionary sing yoeba khut yorambu yai haina haiki CM na makata na fungdoki bida asiguma lamdam sigi misam praja miyam na aki akhang piba si sab sana mayuk na duna lantheng na gani lokhat piyaba amadi packet piyaba thabak thoram sing paikatuna Kuki theory sing asi thengna na bohona gani Kuki theory sing gi mai kaida asiana amade aso open yobagi paw leibra haina hangba pawmi sing gi paw pakhumpi reduna CM na hai thajaba yaba maphamdagi phangba paw gi matungina numit nini gi mamana Kuki Militant ani siri amadi mari aso apanangre haujik thokliba numai kapnabagi thawdo asida memarom dagi KNA B gi khut yawi haibagi thajaba le haujik state asida thokliba thawdok sing asigi matangda paikhatliba thabak thoram sing asi central government gi ayabagi makhara paikhatpani haujik thokliba irang asi su laphoknabagi damak yamna khudong saba tanja adu natabra haina hangbo wongi pakhumda haujik adugi maramda karigumba wafam amada haiba ngamdri aki CM na rims da layengduna ladibi state security force ki personnel sing hakthengna yengsinbagi khongset aduda minister Govidas Konthaujam Khemchan Dingo MLA Kunjakesor BJP Manipur Pradesh ki president Sarda amadi atai official kya su yaukhiari amaromdana kadangbana Kuki khulai paibisingna bomb ani kapsilakre ngarang sai hoba numiki numidang pung 3 makhairom taba matamda lamsang police station gi manung sanma kadangban part 2 da bomb ani Kuki khulai paibisingna kapsilaktuna landarakre adi pausna hai Kuki khulai paibisingna duna bethel amadi karam Kuki khulgi maikei digi bomb ani kadangban part 2 tamna kapsilakhi baga loinana nongmai su kapsilakhi madura khulngak liba khunja sing amadi security force ki kangbu na su handuna maikei ani da ngahak kuthonaki aso open yauki bagi paudi leite hai amaramda security force na hokiba pung kunthraga taruki manungna tungan mafam sing operation satakhiba loinana khulai pai bisingna saramba bunker sing thugai ba loinana khulai kya sing fugat pangam hai police ki paun hai numai kapsilakhiba Imphal East Thawbal mari kangpokpi ki mafam sing su operation satakhi maduda Imphal East district ki Laitan Pokpi amadi purum likli singda saramba bunker taragani thoi security force na thugai hi ba loinana Kangpokpi district gi sinana saba hand grenade ama HE kuntraga taruk hand grenade mapan tif launching taraga manga tif launching ring taraga ni thoi HD Curtis taraga ni thoi grenade caps mari ari be hand grenade taraga taruk grenade ki ama Curtis kuntraga taruk forki Thawbal district ta sadakiba operation da magazine yaudaba country made 303 rifle ama stand gun cell ahom tear smoke shell ahom stand grenade ama Chinese hand grenade ani 36 HE grenade ani number 90 gi grenade ani Chinese walkie talkie ama Motorola handset ama bulletproof jacket ama 9mm CMG magazine ani 303 LMG magazine ama AK maru lising ama 303 rifle maru ahom smoke grenade ama fakat kiadi amaromdana More the Kuki Militant na landarak pada CDO mari BSF ahum aso apanangle Kuki Militant mari Siramba Yari. Tenopol district ki manung sana border town more the Kuki Militant state security force ki mathakta bom yauna nomai kapsilaktuna akan mamong da landabe ki tabak leptana satarakli. Nakanani makta nomai kapnabaduda Kuki Militant mari muk Siramba kaya man aso apanangle hari. Ngasay pung nipan ka minute kulom tapa matam na more police station ni awang ng pokta kilometer makhairam sa lagalaiba. Sabang phai patrolling satpa CDO amadi BSF ki matakta kulay paiba Kuki Militant na bom amadi nomay kapsin doon na landarak pigi tawdokta CDO personal mari BSF ki personal ahum aso apanangre. Kuki Militant mari Siramba Yari aso amasum aso pa security personal sing adu helicopter da purakhi bagaloy na Rims Hospital da hausik makata na leng sa thari. Soklaba security personnel mga si
ngasi ayuk pung taraga matuga minit tararam taba matamda helicopter imphal gi international airport purak laba matungda rims ta purak tuna lekan akhibani makhoi singadu gi manungda CDO gi personal maibam thoiba sei kuntraga nitu apokpa M Rabi yaripok top sabungmom herojit sei kuntraga nipan apokpa CIS Biren laifam kodom pokpi mai lekai kamai gaihem lung sai nipu apokpa leikidraba maza pok laifam ragairong mangsa tabam Priyo Kumar sei kuntraga mga apokpa M Tolen laifam luang sangbam amadi 192 suba BSF battalion gi head constable Rabindra Singh laifam Rajasthan hari thaudo gi matangna pausi sina police tagi phama paugi matung ne dinga seyu CDU amadi BSF ki kangbuna mausagum ROP satpa matamda singnaningoi oiba mawongda lairamba kuki masani sabang phadi ki fukatki thaudo gi ikan kanadana kuki kulai paibisinga bom amri nomai kapsindro landarakibani Madura security force ki maikay digi so handano nung may kapki nakalani magta kuthok na ba da bom se na pan madagi CDO personal mari BSF ki personal ahum soki ayuk pung mapanihen mapawra maikay ni magta akan mamong na may kap naki kuki kulay paibis ngi maikay digi so asiyana aso apan yoram bi hedi adubu sab saba pawdi phamangamdri nakalamoramda ngaranung thilpung marirom tapa matam nasu KLP post manakta leiba kuki kul amadasu kuki kulay paibis na security force tamna nung may kap silaki Pausal pausidan asum na report tauri morida ko kilalabus ng etek sa tarakuda commander personal mga yaw na BSF ahum aso apanang lay Tinopol district ki More border town na mamangsay ki December kuntraga mathoy ki hawduna ko kilalabus ng security force ng matakta etek sa tabaleptri nga sa yuk More border town gi tuwan mapam ahum da ko kilalabus ng security force ki matakta sa tabi embusing da Manipur Police Commando personal mga yaw na BSF ki zawan ahum sok na RIMS Hospital da laikanakre Police ki paunay thawdok singadunga siyuk pung tariram tabadagi Manipur Police Commando ma BSF ki apun batim amana More Hospital lambi kanan benga masum sawang pirates operation sa thanabagi damak sangsilubu matamda hana lumdunu leramba kulai matik sana paibular huluk KNAB UKLF KNA na embusa tharakpada Manipur Police Commando personal mari amasum BSF ki jawan hum soki soklaba Manipur Police Commando personal mari edudi maibam thoiba sei kuntrag nito apokpa N Ravi yaripok top singtha Sabungbam heroji say kuntraga ni pan apokpa CS Bira kodong pokpi may lekay kamay gayhem lung say nipu apokpa lekidraba mazay pau ragay lung Impal West mangsa tabam Prem Kumar say kuntraga mga apokpa Tolen luang sambam amasum maybam dayana hi say nifu kumapan apokpa Zugindro Nambul maybam dagini hari Makoy ayamana makura masu makong na numay na panman hari adugo soklaba BSF amasu Manipur Police Commando personal singadunga sinumijung amatong More dagi helicopter na yalip tarba matong RIMS Hospital makata na laying na bagidamak purak hari mayroon tentak na sumna thamzaram giduga hausukoy na di mayang paus matang sa lusin jaragay masu mayang po na nawabdit ngamin na si